Amit Shah Uba Fanglaktaba Numit Taramari Shuri Gourav Gogoi Mamang Thagi Kundagi Hauduna Hauzik Fawa Chatharakliba Parliament ki Nongju Mifam asida Numit Taramari ni Rom Sure Union Home Minister Amit Shah Uba Fanglaktaba Karigidamaktano Amit Shah na Lok Sabha da lakpang ngamdribasi haina Assam ki Congress luchingba Gourav Gogoi na ngasi Lok Sabha da phongdokri Mahak na hai mamang thagi kunmathoidagi Lok Sabha da Amit Shah Uba Fangkidre leibagasi education system da ahomba purakna ba khongjang junction khibada chauna wathok kaya thokraba matung PM Modi na Instagram da ngaushin nabani haiba mahiroi kaya ngapi de haina phongdorok palaikre adubu leibagasi gi nahasina Home Minister Amit Shah budi ngapi dri haibasi khangadabani haiki mahak na makha taraduna phongdokhibada nahasingi khongjangda police na ka henba force sizinaki ba adugi matangda Congress na Home Minister dagi marik chumba wafum pami haina Lok Sabha da demand tawba horakpadagi Amit Shah masak uba fangkidabani Modi da fazadaba wahi wata sizinaduna nganglubagidi FIR register tawki adubu nupi angangda fazadaba wahi wata sizinakiba luchingba sing amadi lengaki official singi mathakadi FIR register tawroidra hangki